ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯑꯣꯐꯤꯁꯥꯔ꯫ ꯁꯥꯔ ꯀꯂꯥꯆꯥꯟ ꯊꯕꯛꯇꯒꯤ ꯇꯣꯛꯈꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇꯪ ꯁꯨꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗꯨꯗꯤ ꯑꯣꯐꯤꯁ ꯀꯥꯔꯔꯣꯏ ꯈꯟꯕꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯏꯔꯨ ꯃꯥꯏꯊꯖꯔꯗꯨꯅ ꯃꯁꯝ ꯃꯅꯥ ꯁꯤꯠ ꯅꯥꯟꯅ ꯍꯥꯠꯂꯒ ꯈꯕꯔ ꯄꯥꯗꯨꯅ ꯐꯝꯂꯤ꯫ ꯃꯍꯧꯁꯥ ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯆꯦ ꯆꯥꯡ ꯁꯨꯔꯝꯗꯥꯏꯗ ꯃꯉꯣꯟꯗ ꯍꯦꯛ ꯇꯥꯅꯩ꯫ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ꯫ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯀꯨꯞꯅ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯑꯣꯐꯤꯁꯥꯔꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯃꯉꯣꯟꯗ ꯁꯥꯔ ꯀꯧꯅꯩ꯫ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯄꯨꯝꯅꯃꯛꯅ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯆꯪꯗꯨꯅ ꯐꯝꯕꯗ ꯍꯪꯉꯛꯏ, "ꯏꯕꯣꯍꯟ, ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕ?" "ꯁꯥꯔ, ꯅꯍꯥꯟꯒꯤ ꯐꯣꯔꯃꯦꯠꯇꯣ ꯃꯦꯟꯁꯤꯟꯕꯗ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ." "ꯁꯦ ꯍꯥꯏꯗꯨꯅ ꯚꯥꯞ ꯇꯥꯗꯕꯗꯣ ꯇꯥꯛꯄꯤꯔꯦ꯫ ꯑꯩꯅ ꯆꯠꯂꯒꯦ ꯍꯦꯛ ꯈꯣꯡ ꯊꯥꯡꯗꯣꯛꯄꯗ ꯃꯥꯅ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯑꯣꯐꯤꯁ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ꯭ꯔꯣ?" "ꯃꯈꯣꯏ ꯕꯕꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯦ ꯍꯥꯏꯕ ꯀꯥꯎꯕꯤꯔꯕ꯭ꯔꯥ?" ꯏꯃꯨꯡꯗꯒꯤ ꯃꯦꯗꯥꯝꯗꯨꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯁꯥꯔꯒ ꯃꯦꯗꯥꯝꯒ ꯉꯥꯡꯅꯕꯗꯨ ꯑꯩ ꯉꯥꯏꯍꯥꯛ ꯇꯥꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯦꯗꯥꯝꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯁꯥꯔꯗꯣ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ, ꯑꯩ ꯊꯕꯛ ꯃꯇꯝ ꯂꯣꯏꯔꯦꯀꯣ." ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦꯗꯅ꯫ ꯁꯥꯔꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯈꯟꯈꯤ, ꯑꯩꯁꯨ ꯍꯌꯦꯡ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯇꯧꯒꯗ꯭ꯔꯅꯦ? ꯁꯥꯔꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪ ꯆꯤꯛꯅ ꯄꯥꯜꯂꯝꯕꯅꯤ꯫ ꯃꯄꯥꯟ ꯐꯔꯤꯉꯩ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯂꯩꯖꯔꯝꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯑꯃꯨꯛ ꯀꯥꯕ ꯑꯃꯨꯛ ꯀꯨꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯇꯥꯏ꯫ ꯃꯆꯥꯅꯨꯄꯥ 2ꯈꯛ ꯂꯩꯕꯗꯣ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯧꯗꯦ꯫ ꯃꯄꯥꯅ ꯃꯄꯥꯟ ꯐꯔꯤꯉꯩꯗ ꯁꯦꯟꯊꯣꯛ ꯌꯥꯝꯅ ꯂꯩꯔꯤꯉꯩ ꯒꯥꯔꯤ ꯃꯆꯥ ꯑꯃꯃꯝꯒ ꯀꯣꯏꯕ ꯂꯪꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯔꯤꯉꯩ ꯑꯋꯥꯡꯕ ꯀ꯭ꯂꯥꯁꯀꯤ ꯊꯥꯛ ꯑꯃꯠꯇ ꯌꯧꯍꯧꯗꯦ꯫ ꯃꯤꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯃꯔꯝ ꯑꯣꯛꯄ ꯃꯆꯥ ꯄꯣꯛꯄꯗꯨꯕꯨꯅꯤ꯫ ꯁꯥꯔꯒꯤ ꯏꯃꯨꯡꯗꯗꯤ ꯃꯗꯨ ꯊꯣꯛꯇ꯭ꯔꯦ꯫ ꯁꯥꯔꯅ ꯐꯪꯂꯛꯄ ꯄꯦꯟꯁꯟꯒꯤ ꯈꯔꯗꯨꯅ ꯏꯃꯨꯡ ꯆꯂꯥꯏꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯧꯔꯤ꯫ ꯑꯇꯟꯕ ꯁꯨꯅꯤꯡꯗꯕꯒꯤ ꯂꯥꯏꯅꯥ ꯅꯥꯔꯕ ꯃꯆꯥ 2ꯗꯣ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯂꯩꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ 2 ꯇꯣꯉꯥꯟꯗꯤ ꯆꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯟ ꯊꯣꯛꯇꯕꯅ ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯁꯥꯔꯅ ꯃꯄꯥꯟ ꯐꯔꯤꯉꯩ ꯊꯕꯛꯇꯒꯤ ꯄꯣꯊꯥꯗ꯭ꯔꯤꯉꯩ ꯁꯦꯟ ꯆꯕꯨꯟ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯗ ꯃꯆꯥ ꯃꯃꯧꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯣꯐꯤꯁ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛꯍꯟ ꯊꯣꯡꯗꯨꯅ ꯄꯤꯖꯩ꯫ ꯃꯐꯤ ꯃꯔꯣꯟ ꯃꯣꯠꯍꯟꯗꯦ꯫ ꯂꯝꯆꯠ ꯕꯦꯚꯥꯔ ꯐꯖꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯇꯝꯁꯤꯗꯗꯤ ꯄꯨꯝꯅꯃꯛ ꯅꯥꯊꯩꯈ꯭ꯔꯦ꯫ ꯍꯨꯟꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯁꯥꯔꯒꯤ ꯃꯦꯗꯥꯝ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯗꯨꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯊꯕꯛꯇ ꯃꯉꯝ ꯁꯥꯟꯗꯔꯦ꯫ ꯃꯈꯣꯏ 2ꯈꯛ ꯆꯥꯕꯒꯤ ꯆꯥꯛ ꯊꯣꯡꯕ, ꯀꯣꯟ ꯐꯦꯡꯕ, ꯋꯥꯏ ꯁꯤꯠ ꯂꯝꯁꯦꯡꯗ ꯇꯞ ꯍꯦꯛ ꯇꯥꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯃꯆꯥꯁꯤꯡꯒ ꯇꯣꯈꯥꯏꯅ ꯂꯩꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯒꯤ ꯄꯣꯊꯥꯐꯝ ꯈꯪꯗꯕꯅꯦ꯫ ꯃꯆꯥꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧꯅꯦ꯫ ꯁꯥꯔꯗꯣ ꯋꯥꯈꯟꯗꯣ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃ ꯑꯣꯐꯤꯁꯇ ꯁꯥꯔ ꯃꯥꯒꯤ ꯄꯦꯟꯁꯟꯒꯤ ꯆꯦ ꯆꯥꯡ ꯈꯔ ꯂꯧꯕ ꯂꯥꯛꯈꯤ꯫ ꯑꯆꯧꯕ ꯁꯦꯟꯐꯝ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯈꯥ ꯇꯥꯅ ꯄꯦꯟꯁꯟ ꯕꯨꯛ ꯁꯥꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯁꯥꯗꯣ ꯍꯥꯏꯔꯪ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯏꯁꯇꯥꯐꯁꯤꯡꯗꯨꯅ ꯁꯥꯔꯕꯨ ꯃꯁꯛ ꯈꯪꯗꯦ꯫ ꯑꯅꯧꯕ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯕꯅ ꯑꯩꯒ ꯍꯦꯗ ꯀ꯭ꯂꯥꯔꯛꯀꯗꯤ ꯍꯥꯟꯅ ꯁꯥꯔꯒ ꯂꯩꯃꯤꯟꯅꯔꯝꯕꯅꯤꯅ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯆꯧꯀꯤ ꯄꯤꯗꯨꯅ ꯐꯝꯍꯜꯂꯤ꯫ "ꯁꯥꯔ, ꯀꯔꯤ ꯂꯩꯔꯕꯒꯦ?" ꯍꯦꯗ ꯀ꯭ꯂꯥꯔꯛꯅ ꯍꯪꯉꯤ꯫ "ꯑꯩꯒꯤ ꯆꯦ ꯆꯥꯡꯗꯣ ꯈꯔ ꯂꯣꯏꯁꯤꯟꯅꯕ ꯇꯧ." "ꯁꯥꯔ, ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯒꯦ, ꯑꯗꯨꯕꯨ ꯀꯪꯇꯛꯅꯗꯤ ꯀꯥꯟꯅꯔꯣꯏ." "ꯅꯪꯅ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯁꯦꯟꯁꯨ ꯄꯥꯝꯂꯤ ꯃꯥꯜꯂꯦꯅꯦ꯫ ꯅꯪ ꯈꯨꯗꯛꯁꯤꯗ ꯁꯁꯄꯦꯟ ꯇꯧꯔꯥ?" "ꯁꯥꯔ, ꯃꯌꯥ ꯌꯥꯎꯗ꯭ꯔꯕ ꯀꯩꯅ ꯉꯪꯕꯒꯨꯝ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯧꯅꯥ ꯐꯅ ꯉꯥꯡꯕꯤꯔꯤꯕꯅꯣ? ꯁꯥꯔꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯀꯥꯎꯕꯤꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯃꯇꯝ ꯈꯔ ꯁꯥꯔꯒꯤ ꯃꯈꯥꯗ ꯂꯩꯖꯔꯝꯃꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯕꯦꯚꯥꯔ ꯇꯧꯖꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯔꯒꯤ ꯍꯨꯀꯨꯝ ꯏꯟꯕꯒꯤ ꯃꯇꯝꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯦꯡꯕꯤꯔꯣ, ꯏꯕꯣꯍꯜ
ꯁꯥꯔꯁꯦ ꯅꯈꯣꯏꯒ ꯅꯛꯅꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝꯅ ꯊꯨꯅ ꯅꯪꯅ ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯃꯐꯝꯁꯦ ꯅꯤꯁꯥ ꯁꯥꯟꯅꯐꯝ ꯅꯠꯇꯦ꯫ ꯍꯦꯗ ꯀ꯭ꯂꯥꯔꯛꯀꯤ ꯋꯥꯗꯨꯗ ꯑꯩꯅ ꯁꯥꯔꯕꯨ ꯊꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯣꯍꯟ, ꯑꯩꯁꯦ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯦꯀꯣ꯫ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯗꯨꯗ ꯄꯤꯒꯤ ꯏꯔꯥ ꯆꯦꯟꯅ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯈꯤ꯫